ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯣꯗꯤꯑꯣ ꯕꯨꯛꯀꯤ ꯔꯤꯂꯤꯁ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯊꯥꯖ ꯆꯅꯨ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜ ꯑꯁꯤ ꯗꯥꯛꯇꯔ ꯖꯣꯙ ꯆꯟꯗ꯭ꯔ ꯁꯅꯥꯁꯝꯅ ꯏꯕꯤꯔꯝꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯆꯦꯞꯇꯔ 5 ꯍꯧꯖꯔꯒꯦ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯄꯥꯛ ꯑꯁꯤ ꯆꯦꯞꯇꯔ 5 ꯍꯧꯖꯔꯒꯦ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯄꯥꯛ ꯑꯁꯦ ꯑꯃꯨꯛꯇ ꯊꯥ ꯑꯃ ꯐꯥꯎꯕ ꯐꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯩꯅꯗꯕꯗꯧꯅ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯅꯔꯤ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯉꯟꯕ ꯃꯇꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯋꯥꯁꯤꯡꯅ ꯇꯠꯇꯅ ꯂꯥꯟꯗꯥꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯩꯇꯩ, ꯃꯣꯏꯔꯥꯡ, ꯈꯨꯃꯟ, ꯑꯉꯣꯝꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡꯅꯁꯨ ꯅꯤꯡꯊꯧꯗ ꯂꯣꯏꯄꯣꯠ ꯊꯤꯡꯒꯠꯂꯛꯇꯕ ꯆꯍꯤꯗꯨꯗ ꯍꯦꯛ ꯍꯦꯛ ꯂꯥꯟ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯐꯥꯎꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯆꯥꯒꯅꯨ, ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯆꯥꯎ, ꯂꯥꯟ ꯂꯥꯛꯄꯗ ꯁꯥꯖꯦꯟ ꯇꯧꯕ ꯅꯪꯍꯧꯔꯣꯏ ꯍꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯃꯁꯥ ꯃꯅꯨꯡ ꯁꯦꯡꯗꯦ, ꯍꯧꯖꯤꯛꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯉꯥꯡꯅꯔꯤ꯫ ꯑꯅꯤ ꯊꯣꯛꯄꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯒꯔꯤꯕ ꯅꯤꯋꯥꯖꯅ ꯍꯧꯗꯣꯛꯂꯝꯕꯗꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯏꯗ ꯄꯛꯈ꯭ꯔꯕꯅꯤ꯫ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕ ꯃꯈꯩ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯄꯥꯛꯀꯤ ꯃꯤꯌꯥꯝ ꯀꯥꯡꯕꯨ ꯑꯃꯅ ꯑꯅꯧꯕ ꯔꯥꯃꯥꯟꯗꯤ ꯙꯔꯃꯕꯨ ꯄꯥꯝꯕꯣꯝ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯧꯁꯤꯟꯅꯈꯤ꯫ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯟꯅꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯁꯤꯡꯍꯥꯁꯟ ꯍꯥꯀꯟꯅꯕꯒꯤ ꯃꯤꯍꯧꯅꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯠꯅ ꯁꯨꯅꯕ, ꯂꯥꯟ ꯇꯧꯅꯕ ꯑꯃꯗꯤ ꯌꯦꯡꯊꯤꯅꯕꯅ ꯂꯩꯄꯥꯛ ꯏꯔꯥꯡ ꯍꯧꯍꯟꯗꯨꯅꯇ ꯂꯥꯛꯈꯤ ꯍꯥꯏ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯄꯥꯜꯂꯝꯕ ꯂꯩꯄꯥꯛꯇꯣ ꯃꯆꯥꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯂꯩꯈꯥ ꯇꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯤꯛ ꯂꯩꯕ ꯔꯥꯖ ꯚꯩꯒꯆꯟꯗ꯭ꯔꯅ ꯊꯝꯂꯝꯕ ꯏꯔꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯆꯧꯊꯨꯡꯃꯥꯖꯤꯠꯀꯤ ꯌꯦꯡꯊꯤꯅꯕꯅ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯂꯥꯟ ꯇꯛꯈꯤ꯫ ꯑꯋꯥꯅ ꯈꯨꯗꯝ ꯆꯟꯈꯤꯗꯨꯅ ꯏꯪ ꯁꯣꯛ 1918ꯗꯒꯤꯅ 1923 ꯐꯥꯎꯕ ꯆꯍꯤ 8 ꯑꯗꯨ ꯃꯥꯔꯖꯤꯠꯅ ꯃꯌꯥꯝꯕꯨꯡ ꯆꯧꯔꯖꯤꯠꯀꯤ ꯃꯥꯌꯣꯛꯇ ꯑꯋꯥ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯅꯤꯔꯨꯕꯗꯒꯤ ꯃꯊꯪ ꯊꯧꯗꯣꯛꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯂꯨꯔꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯆꯍꯤ 75-76 ꯂꯣꯝꯇ ꯃꯉꯥꯏꯔꯤ꯫ 1919 ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯆꯧ ꯑꯆꯧꯕ ꯇꯦꯡꯒꯣꯜ 3 ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯈꯥ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯂꯣꯟꯅꯕꯗ ꯆꯍꯤ 2000 ꯍꯦꯟꯅ ꯂꯤꯁꯥꯡ ꯁꯤꯡꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤ꯫ ꯇꯥꯈꯤꯕ ꯅꯤꯡꯇꯝꯕꯒꯤ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯁꯨ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯄꯥꯜꯂꯝꯕ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯀꯥ ꯁꯅꯥ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯂꯩꯔꯛꯄꯗꯒꯤꯅꯤ꯫ ꯂꯥꯏ ꯅꯤꯡꯖꯔꯨꯔꯒꯦ ꯆꯠꯈ꯭ꯔꯕ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯁꯨꯔꯆꯟꯗ꯭ꯔꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯄꯀꯥ ꯁꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯀꯜꯀꯇꯥꯗ ꯂꯩꯕ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁꯔꯣꯏꯗ ꯋꯥꯀꯠꯂꯨꯕꯗꯒꯤꯅꯤ꯫ ꯃꯈꯥ ꯇꯥꯕꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯒꯦ ꯂꯥꯛꯄ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ 5 ꯃꯅꯤꯄꯨꯔꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯪꯂꯥ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯆꯧꯕ ꯂꯥꯟꯃꯤꯅ ꯃꯥꯏꯀꯩ 3ꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤꯕ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯕꯥꯝꯅꯨꯡꯗ ꯆꯍꯤ 59 ꯂꯣꯝ ꯂꯩꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯕꯤꯔꯝꯗꯨꯅ 1893ꯗ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯁꯨ ꯊꯥꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯄꯨꯔꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯍꯤ 2ꯒ ꯊꯥ ꯈꯔ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯂꯝ ꯀꯔꯥꯝꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯒꯤ ꯊꯧꯁꯤꯟꯅ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯧꯕ ꯁꯨꯡꯅꯝ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯑꯃꯨꯛ ꯀꯣꯂꯣꯅꯥꯏꯖ ꯇꯧꯕ ꯃꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ
ꯌꯩꯅꯕ ꯂꯩꯇꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯣꯚꯔꯟꯃꯦꯟ ꯂꯩꯔꯦ ꯍꯥꯏꯔꯦ ꯈꯔꯅꯗꯤ ꯃꯤ ꯃꯀꯣꯛ ꯑꯃ ꯐꯥꯎꯕ ꯂꯥꯛꯅꯕꯗ ꯑꯗꯨꯛ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯀꯣꯛ ꯍꯨꯝꯐꯨ ꯂꯥꯛꯅꯕ ꯇꯥꯔꯦ ꯃꯀꯣꯛ ꯍꯨꯝꯐꯨ ꯕꯣꯔꯦꯀꯣ ꯇꯥꯁꯤꯟꯗꯨꯅ ꯇꯦꯠꯁꯤꯜꯂꯛꯄ ꯀꯟꯈꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯂꯥꯎꯅ ꯂꯥꯎꯅ ꯇꯥꯁꯤꯜꯂꯛꯂꯤ ꯃꯆꯣꯏ ꯇꯥꯁꯤꯜꯂꯛꯂꯤ ꯐꯨꯔꯨꯞ ꯃꯆꯥ ꯐꯨꯔꯨꯞ ꯑꯆꯧꯕ ꯑꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯂꯤ ꯇꯣꯉꯥꯟ ꯇꯥꯅꯔꯛꯂꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯀꯅꯥꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯄꯨꯝꯅꯃꯛ ꯃꯍꯩꯔꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯗꯨꯅ ꯈꯣꯡꯖꯪ ꯆꯪꯅꯈ꯭ꯔꯤ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜꯂꯥꯎ ꯅꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯒꯗꯣꯔꯦ ꯍꯦꯛ ꯇꯥꯕꯗ ꯊꯥꯖ ꯈꯣꯏꯒꯤ ꯀꯣꯂꯦꯖꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯣꯖꯥ ꯑꯍꯜ ꯈꯔ ꯀꯧꯁꯤꯜꯂꯒ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯀꯣꯂꯦꯖꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯄꯨꯡ 10:30ꯗ ꯁꯨꯇꯤ ꯂꯥꯎꯊꯣꯛꯈꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯈꯤ ꯁꯨꯇꯤꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯛꯇꯒꯤꯅꯤ ꯑꯣꯖꯥꯁꯤꯡꯒꯤꯗꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡ ꯑꯗꯨꯒ ꯑꯣꯐꯤꯁ ꯊꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯕꯤꯈꯤꯅꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯣꯇꯤꯁ ꯑꯃꯁꯨ ꯊꯨꯅꯃꯛ ꯊꯣꯛꯂꯛꯈꯤ ꯊꯥꯖ ꯈꯣꯏꯒꯤ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥꯁꯤꯡꯗꯣ ꯀꯣꯂꯦꯖ ꯀꯥꯟꯇꯤꯟꯗ ꯆꯥ ꯊꯛꯄ ꯆꯠꯅꯈꯤ ꯈꯔ ꯑꯃꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯟꯖꯜꯂꯛꯇꯅ ꯃꯥꯡꯅꯈ꯭ꯔꯤ ꯊꯥꯖꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯌꯣꯂꯥꯒ ꯁꯨꯔꯕꯂꯥꯒꯗꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯑꯣꯖꯥꯁꯤꯡꯒꯤ ꯀꯃꯟ ꯔꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯈ꯭ꯋꯥꯏꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯨꯔꯕꯂꯥꯅ ꯍꯧꯗꯣꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯕꯨ ꯈꯖꯤꯛꯇꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕꯁꯦ ꯏꯔꯥꯡ ꯑꯃ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯤ ꯁꯨꯔꯕꯂꯥ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥꯁꯤꯡ ꯅ ꯉꯝꯍꯟꯒꯨꯝꯁꯤ ꯃꯥꯅ ꯄꯥꯝꯕ ꯇꯧꯖꯁꯅꯨ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯀꯨꯝꯁꯤ ꯔꯤꯖꯜꯀꯤ ꯋꯥ ꯈꯟꯅꯒꯨꯝꯁꯤ ꯇꯞꯅ ꯑꯩꯈꯣꯏ ꯉꯝꯃꯛꯈꯤꯅꯤ ꯑꯁꯤꯅꯤ ꯑꯩꯅ ꯀꯟꯅ ꯊꯥꯖꯩ ꯊꯥꯖꯅ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯍꯥꯏꯔꯛꯄꯅꯤ ꯑꯌꯣꯂꯥꯅ ꯄꯥꯡꯁꯤꯜꯂꯛꯏ ꯊꯥꯖꯅ ꯍꯥꯏꯕ ꯆꯨꯝꯃꯤꯗ ꯑꯩꯈꯣꯏ ꯃꯤꯁꯟ ꯑꯁꯦ ꯍꯧꯈ꯭ꯔꯕꯅꯤꯅ ꯈꯪꯇꯞꯇ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯀꯣꯟꯅꯨꯡꯁꯤꯗ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯏꯁꯩ ꯁꯛꯄ ꯔꯨꯕꯦꯟꯅꯁꯨ ꯐꯖꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯃꯩꯇꯩꯂꯣꯟꯗꯁꯨ ꯑꯗꯨꯝ ꯁꯛꯎ ꯑꯗꯣ ꯇꯥꯡꯈꯨꯜ ꯂꯣꯟꯗꯁꯨ ꯁꯛꯄꯤꯌꯨꯅꯦ ꯃꯗꯨ ꯌꯥꯝꯅ ꯐꯖꯒꯅꯤꯅꯦ ꯍꯥꯏꯔꯝꯂꯦ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯖꯒꯅꯤꯅꯦ ꯁꯛꯀꯦ ꯃꯩꯇꯩ ꯏꯁꯩ ꯁꯛꯄꯁꯤꯡ ꯇꯥꯡꯈꯨꯜ ꯂꯣꯟꯗ ꯁꯛꯄꯁꯤ ꯌꯥꯎꯍꯟꯒꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯛꯀꯦ ꯍꯥꯏꯔꯝꯂꯤ ꯇꯥꯡꯈꯨꯜ ꯂꯣꯟꯗ ꯑꯩ ꯍꯟꯗꯣꯛꯄꯤꯒꯦ ꯍꯥꯏꯕꯗ ꯃꯥ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯩ ꯍꯟꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯉꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯌꯣꯂꯥ ꯑꯗꯨꯃꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯉꯥꯏꯈꯣ ꯏꯁꯩ ꯃꯌꯦꯛꯇꯨ ꯀꯅꯥꯅ ꯏꯕꯅꯣ ꯑꯩꯒ꯭ꯌꯥ ꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔꯒꯤ ꯅꯠꯇꯔꯥ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯂꯧꯐꯝ ꯊꯣꯛꯏ IR ꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒꯅ IRꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯍꯥꯏꯔꯒꯅ IRꯗꯒꯤ ꯂꯧꯔꯨꯕ ꯇꯥꯔꯦ ꯑꯩꯒ꯭ꯌꯥꯗ ꯍꯪꯉꯒ ꯂꯣꯏꯅ ꯊꯣꯛꯑꯅꯤ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯂꯣꯏꯅꯃꯛ ꯄꯥꯝꯒꯗꯕ ꯏꯁꯩ ꯃꯌꯦꯛ ꯑꯅꯤꯈꯛꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯃ ꯑꯃꯁꯨ ꯏꯁꯩ ꯐꯖꯅ ꯃꯤꯅꯗꯤ ꯀꯌꯥ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯅꯤꯁꯦ ꯑꯍꯩꯕ ꯑꯃꯅ ꯁꯨꯔ ꯄꯥꯜꯍꯜꯂꯒ ꯃꯌꯦꯛꯀꯤ ꯑꯍꯧꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯖꯒꯗ꯭ꯔ ꯌꯦꯡ ꯊꯧꯖꯤꯜ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯁꯨ ꯁꯛꯀꯦ ꯅꯈꯣꯏꯒꯤ ꯏꯁꯩ ꯖꯒꯣꯏ ꯌꯥꯎꯋꯦ ꯅꯈꯣꯏꯒꯤ ꯅꯔꯛ ꯁꯛꯂꯣꯔꯥꯎ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯥꯁꯤꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯥꯜꯂꯤ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯊꯥꯡꯖꯤꯡ ꯆꯤꯡ ꯁꯤꯔꯣꯏ ꯆꯤꯡ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯊꯥꯡꯖꯤꯡ ꯆꯤꯡ ꯁꯤꯔꯣꯏ ꯆꯤꯡ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤ ꯈꯨꯂꯥꯝ ꯇꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯩꯔꯥꯎ ꯆꯤꯡ ꯈꯦꯕ ꯆꯤꯡ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯤ ꯆꯤꯡꯅ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯔꯛꯄꯗꯨ ꯃꯤꯅꯤꯡ ꯐꯖꯅ ꯌꯥꯎꯔꯤ
ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗꯨ ꯃꯤꯅꯤꯡ ꯐꯖꯅ ꯌꯥꯎꯔꯤ ꯌꯥꯏ ꯆꯥꯅꯅꯤ ꯐꯖꯅꯤ ꯁꯨꯔꯕꯂꯥꯅ ꯑꯌꯥꯕ ꯄꯤꯔꯛꯏ ꯁꯨꯔꯕꯂꯥ ꯅꯪꯁꯨ ꯈꯔ ꯈꯤꯔꯛ ꯌꯥꯎꯃꯤ ꯑꯩꯅ ꯍꯥꯟꯅ ꯑꯃ ꯄꯤꯈ꯭ꯔꯦꯗꯥꯏꯅꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯑꯣꯖꯥ ꯍꯥꯏꯃꯣꯅ ꯍꯩꯃꯥ ꯃꯤ ꯑꯌꯥꯝꯕꯅ ꯌꯨꯝꯗ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ 4-5ꯅ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯑꯋꯥ ꯄꯣꯊꯥꯅꯍꯧꯔꯤ ꯁꯣꯝꯒꯤ ꯑꯣꯖꯥ ꯑꯍꯨꯝꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯋꯥꯔꯤ ꯁꯦꯠꯊꯅꯔꯤꯕ ꯍꯥꯏꯔꯗꯨꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯐꯝꯃꯤꯟꯅꯔꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯁꯦꯝꯒꯠꯇꯧꯔꯤꯌꯦ ꯑꯣꯖꯥ ꯁꯨꯔꯕꯂꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤꯅ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯒꯜꯅꯤꯅꯦ ꯀꯔꯤ ꯊꯕꯛ ꯍꯥꯟꯅ ꯄꯥꯏꯈꯠꯇꯧꯔꯤꯒꯦ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯛꯏꯗꯅ ꯐꯨꯔꯨꯞ ꯃꯆꯥ ꯐꯨꯔꯨꯞ ꯑꯆꯧꯕ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯦꯟꯅ ꯁꯨꯝ ꯅꯤꯡꯈꯥꯏꯔꯛꯂꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯄꯥꯝꯕꯩ ꯑꯃ ꯐꯪꯉꯦ ꯏꯂꯦꯛꯁꯟ ꯄꯣꯂꯤꯇꯤꯛꯁ ꯁ꯭ꯇꯦꯠꯃꯦꯟꯁꯤꯞ ꯄꯣꯂꯤꯇꯤꯀꯦꯜ ꯊꯤꯌꯔꯤ ꯑꯇꯩ ꯑꯃꯠꯇ ꯀꯥꯟꯅꯔꯣꯏ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯥꯒꯠꯂꯤꯕ ꯊꯤꯌꯣꯔꯤ ꯑꯁꯦ ꯃꯥꯏꯀꯩ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯦꯝꯕꯔ ꯉꯥꯛꯇ ꯈꯣꯝꯖꯤꯟꯕ ꯍꯧꯔꯦ ꯃꯦꯝꯕꯔ 10 ꯂꯣꯝꯗꯤ ꯁꯨꯔꯦ ꯑꯩꯈꯣꯏ ꯃꯤꯁꯟ ꯄꯥꯏꯈꯠꯄ ꯍꯧꯔꯅꯤ ꯁꯨꯔꯕꯂꯥꯅ ꯁꯟꯗꯣꯛꯅ ꯇꯥꯛꯅꯕ ꯍꯣꯠꯅꯔꯛꯏ ꯀꯔꯤ ꯄꯥꯝꯕꯩꯅꯣ ꯀꯔꯤ ꯊꯤꯌꯣꯔꯤꯅꯣ ꯑꯗꯨꯗꯒꯤ aim and object na karino cultural exchange gi theory furup khudingi isai punna sakminaba aduga manipur gi integrity chesinaba honaba saganaba honaba isai sakminaraga kamaina integrity porakadoiba thaja tumin lerambadagi magi wa thamlai tangkul miyamna pamnaba isai phajaba manga taruktang sunaba ikoi khongatpa hore oja haimo masida oja ayola gi thawai yauna thabak paikhalakli isai singdudi maitelonda handoga ikoi maitelongi matamgi isai sakpa maming leiraba ahiba singda tangkulgi origin surda sahange khali adum haina manipuri gi matamgi isai manga taramo khangatpa tangkul londa amuk hando halaga tangkulda sai sakpa ahiba sing maitelongi original surda amuk sahange sukhali maitai sai sakpi mari romna ukhuldara siroidara uraga tangkul sai sakpi mari rom amaga pulap isai gi kumai pangthok hanminarabadi aikoi masen naksinaba nungsinaba khara hengalakani haibase aikoi gi asetpa thajabani adugumba kumaido imphal da su tawaya moirang bisnupur thawal kakching da su tawaya asum haina paite gangte mar isai singa su tayap tawraga churchanpur singhat thanlon parbung gumba aduga imphal natraga moirang gumba ka da su pang thohan bayai chap manana thadau ki longa maite longa sakminaba kangpokpi modbung gumbada aduga liang mai rong mai jemi lon singa tamai tamenglong gumbada tawba kabui isai maite isai di ngahak leitana pathok minaba yai sumaina sum toina leptana pangthong minaraklabadi musical culture ga gi integrity soidana mathanta adum lakjagani haibasina ekhoi thajaba thami masigi culture and integration asina social political economics integration bu mathanta adum lejarakani haibase ekhoi kanna thajari adu oira boidi hojik ekhoi kangbu amana amadagi setokna nabu honari base kharada oira basu hantarakani jahi kunchang bayai yangkai chang bayai akhoi sigar basu makha cha thahunaba aikhoina silamba yai asini aikhoigi mission as yamna phajaba mi khudingmangna nagadaba naigi thabakni nadi oja ai asigi mission se kuraklabani aina college da leini da chahi tararum leiringai dagi di chahi tararum pharae phibam si phagalakadra maningi hena phajilakre hauji choina Hong Kong, Macau, asigumba program che kanna thawai yauna Chinese government mak yauna paikhatli mai choidana pakani hainari British na Hong Kong aduga Portuguese na Macau colonize tawrambado thadok lambadagi matungda animak Chinese dominion
manung channa leirabani aduna matam ani se matam adubu lamdam ani se special administrative birjan haina ming ama sijinaduna executive council amamonggi makhada leiri Chinese government gi makhada laknanaba aikoigi plan tawriba sumaina aikoina plan tawriba sumaina cultural exchange program singa se hana hauraki hojik Chinese government gi makhada lakadawre hainarakli oja haimona munna taraba matungda sumna haire yam phajai soidana mai pakani tawbadabu aikoi manipur se kamaina tawdoino khangge government si tu lebak irang thokani haibase khangna adum leithoi moisu miam bu sittaba khitang henman khre tawrise aduni wari sanasi haiba sisu nungsit mukungi aduga wari sanaraga kari tawdoino khangde magi hanagi phireta handoknabadi suklei leite surbalana pangsilei tawriba sini dana IIT gi chatra ani sikibado numit mangani phare maralaiba mising phagatpa ngamdrabasu CM natraga Home Minister kanano amadi khajik oirabasu nungaitaba phongdorudana phana na honari ka haiba wahai ama anida oirabasu media da khangalakpa yaina hekta tumina leithokpa ngame mi Manipur gi mahiroi iho kanganba naha ngaktanina hanjin thengkhang kaya khangna khrabani mahoi loina khangkhra barane aduna katan chudana leithokpa ngame mi tallira haitrira haibasu khangde talabadi haitradi kaidobagi lengak ngakninglibano kaidobai volemningibano khangde aikoi praja singchu mantri ni MLA noina larik laisu hairaeba hairatraba praja aikoi praja singshuni mantri ni MLA noida larik laisu hairatraba Lebaki karimeta tawraroidaba singbu kaidowai vote ka halaino khangde haimona asangbu basana mapithare IIT haibadi Indian Institute of Technology haibani Manipurda hangba kuidribani yairipoktagi mamanglonda chungchangsen khraga ukul kasom chingjawromda haigatringaida Chandrakhong koba yamna phajaraba turel ama leye Thoban turen chingdagi tampak hek tarakpa mafamni adudagi mafamduda bihari macha amasu yauna makhoi chhatra mari picnic chatpajani nongmai afafaba paiba NHCN ni su hai nate su hai makhoi ahum laklaga ayawba sel mobile gari sanaka munbajani khara ningai tawruba anido nongmaina kapaga hatkibani hai hingauriba anidudi mangjaunana chelhaurak abani hai Scorpio ama pubajani sikhraba maitai machadu porakpa oramale gari dusu nongmai paiba singna adum puramani hai aduni mahiroi kangbu ohumna nahana pauche singda hai khrabani leingakna pung nipunipangi manungda tangdangba ama khanghandrabadi indefinite general strike haura ani haina ngasi hokredana ngasai makhai sanariba warido wa ingangangdana taramba ayola machin kanglei aikoi khulgi mi singna haibadadi makhoi singdo NHCN yaurambadagi leader singa yanaraktabadagi lai afafaba loktholaga lona chenkiba phatkidraba sathikhraba mi singni hai NHCN na sukana thigalibani hai lalhoba kangbu singsi su khangde mahoigi kedar oirabasu jugo chadaba thaba ama chatharamaba natraga security force na phakraba mahoiga karimata mari lainadi hekta hai mona kapsle ojamadu mahoigi policy ni thajana marak thalai aikhoigi leibaki oiriba aikhoigi leibaki leiriba sumaina mahoigi su policy khara adum thamamgani miyoiba aikhoi mayam punna leminarambadagi furup amana natraga kharana mahoi makhai tongana leijakhrage haibase makhoigidi hakni yamna yetninglu ningai maram irei leipot nate tawbadabu tonganingba sikarigino haibadudi sengdok lakpham thoi maram
Budi yamna leiramgani aina khangbasu phane yamna lei adubu ai khangi bawadi nate khanarudabana hena phai aina hainingi di yengu kaya da nungsi krabano thobal turen se kulgi awang a aton kal hen toloi ka sen amna phajaba la ke dita khong tare e adagi thobal turen oirei sine yelhongai da mioi bagi khunaina thaina gi da makhoi gi khongchat khongthang singse malem gi mahausa gi oiba satam chi kudung induna maru oiba chingchang parenga rel maring gumbagi paringda kunda leitare hai prithibi gi mafong hoji su hingba leit haitri hingba haibase tambidra basu haifam thokpani ado miyoiba hingba haitri hingba tambiba lakiba makokta nungsagi makok panba narsingana ihan hanba para oina masa maki masabu hatke hotnaramba tamthiraba hirna kausipu matambakta phaina longna hifallaga mabuktu miyam mamangda nungsagi khujin palaba narsingagi makhutuna segaiduna mathibong maril chingthoktuna utkrabani khara leiraga miyoibana asum kauthoki mathangda ten kapa yamna haiba asumba pukchel chatpada thaksi khasi ngakpada mapungning kathokriba Ramchandra kauba ningthau macha amana phattaba hichai atamba punamak mahaki tenna tumna hatki khara leiraga miyoiba hanadu adum hanjalaki amukasu nomi ta tawduna leiba basi khongduna nupa nupi ahan angang khaidana mipung khudingbu sumatkiba rajniti su haiba Krishna kauba amana hairami nungsibaga punsiga thodang pangthokpatana punsigi masak oifam thoi magi nungsiba haibasi karino haiduna taknarakpada radha kaubi ama puthoktuna taibangda nungsiba utlami adubu ona tainaba yanganbasingnadi mabu maralsi madi nupida ngauba lai oiningba mini haina yaningde nupida ngauba lai oiningba mini haina yaningde hauji su monda ngaujaba matabu ningjaba yamna leiri adubu miyoiba hanagi hamu da hingba haitaba punsi marelda adumak lenari ai anoba mangala ma ure mangala sigi pambaina aina miyoiba singda thawaibu lanbi gani haiba lamboiba amasu thoknaraki mana ukiba mangal du kari mangal no haibadi kanamata da so haidok lamde ai lagi machani ipana ibu tola taraba pap tawba mioi singi damakta laman singucho haina tharakpani ai makhoina tawkiba papki damak isagi thawai thadoka dauribani haina kithumpuba migum murum sonduna leiba nupa amasu pokhi masamak magi tungin basimbu madi lairipaki ningthau ni so hairami laknaba pamba misingna mabu tingkhangi luhub ama option biduna yengo tingkhangi luhub upa anawba ningthau amma aikhoigi mangda chatli haina laknabiki hojik malem sida mabu ningjaba mi masing na khwaidagi hengalakli ningtam latpabu hekta tukachaba amaga loinana yamna tathi tawoina thugai yankhaiba tawbada halengdaba dhanma sandokpa dhanma bungak senanabagi tamta landaba lan thengnabada kariso akaiba leite khanba pap tawbabudi yamna kiba masu thoklaklami 15-16 century adwaida Europe ki pak chawba lam kayada yamna khukhan panganba makoi buloksin duna palami miyoibadi ngasi su hingba haitri asigum laba thawaising pangthokpa ngamba thodang aikhoida pangthokpa si haiba nate miyoiba singse hingba tambi si haiba sunate aikhoi khudingmak nongna hingminaningi amana amabu harau tayamna kauna khotna haningi aduna ne aikhoi mission aikhoi aim and object phajai haimona oglai oja thaja wangangba yamna heire aikhoi adugumba kadudi kaya khangande usu usinde usilude khara khangjabadu phawba wa oina phongdokpa haigadra ngangthokpa haigadra adu phawba aikhoi haite training tawruba mi haibasiga khwai
ki mi haibasiga kaya da khenaraklibano se Thaja handak international seminar da kasu wa nganguribani talent pithorakpa haibadu yaudarbadi ekoi amana adumaina hekta ngangbasu ngampot nateda ayolana Thajabu kankhalai aduga makha tarai thangai sengbadi ekoi tangkul ahal singi thamoidadi haujik yeningtha nungsi nadaba kache amatta pokna khidabani power politics pamjaba mirol mi singna ihau sagat khibani adubu madom maikaida political fanatic oina changchiluraga mai pakpa ngamaktabadagi hena fanatic oisalakpani venerated politician ni hainariba ahaldu phawbada ma chiba matamda mathwai yamna nungai khide hainai asigumba mayamchi loina thoaga Jesus ta changjakhibadagi di kharadi pothaba phangkhibani hainaramlibani hauji hero saba nupa ase ma chiba matamda yam wagani haina yam mayam yauri magi lan mai pa abasu paktrabasu magi death bed to but mayam na question gani ma yam na kina sigani hainaram libani oja ayo mi atai mamangda adum haina pangangang birunu aikoi misanda kanagumba amatana su natraga mi kangbu amatana su chai thang ba togumsi thajana cheksinna wa thamlei Thajana Jackson wa thamlei aishu yamna pangbidi nateda matang charinga da hainingba hayauramlibani aikoi tangkul masel maraktasu mabu magi kangbu su sauningba yam leiri makoi haujiksu namduna tax adum thihali yaningdaba mayam lei makoina nongmaina kihanbadagi kana so haiba ngamdabagi wanida ayona khumlei mayamse aikoigi movement sina tapna phagathanba ngambre yengsi malem imana chanbibo oirasanu Thajana waroi sinlomda pusilai adum oirasanu oja haimona waridu loisalhaningdri makha chatharei oja hoigi mission si yamna phajari khajitang tabada yamna puksel sengba kathokpa ama yauna changsingadaba mali nupa yauba yadaba jatla ai yamna yauningi Thaja harauna khumlai Thajana harauna oklai kari yadani oja nupa nupi ahal naha jat bijat khaidana loina yau haningi bani aigidi aikoigi lupse international body ama ohaningi aduga world movement oina chaithohaningi bani movement sina khajitang mamai chumna changsilakpa ngamabadi UN United Nation headquarter da khanghange khallibani makoigi khajitang appreciate tawirabadi achauba mateng phangani internationalize tawbada khong yamna thuna changsinba hengani ada aikoigi mission se mina nongnabira ikaijabado aikoi ahungi anakpa kharadagi hena haijaruba ngamdri oja yaubiyo oja aikoi yamna haraugani oja Thajana ngangi khudeng mission sigi masak phajaba hena hengalakli hena mayek sengalakli ai yaure ai active member among asidagi oirani mission si yamna pamjagadaba thabak tawbada thawai yauna tanthaba laitana yaudana tawgadaba imanaba khangna chanaba inausing kharasu lei yamdrabada mi 14 di ai puthokpa ngamgani aduna amana isai yamna pamjaba mini laihon isai ni khangde lebak ningbagi ni khangde nungsi nungongi ni khangde Manipuri isai sakpa phawba ching ayamba ai yamna munna khangnei ai kainoma haibada aina kainoma haibada mahoi soidana yarakani haibagi thajaba lei yamna nungaijare oja aikoigi ngasi ojaga thengnaruba ase laina tamamaba jatni Satra singna general strike koramdrabadi wa hodonabagi tanja sufang phanglamdabasu yai laikhai tanabagi waramdi masiwai sida dum loire haiba yare adubu principal mayum chatri makoi kantinda muk chatuna cha thaklui principal tholaktriba makai makoi atei wari watai sanaduna adum phamthaki sida chapter 5 loisille
Chapter Taruk Shubani Thaja Chanu Uchinna China Korogi Shuti Yabiragle Pau to Hek Pangbaga Mana Hanglubada New York Dagi Mumbai Dagi New York Dagi Mumbai Powagi Pen America gi straight flight lay Matangi no Miki ticket lay Hiragle Tanja Manghanda Namatuki flight to the Adum Pairaki Koro Hana Delida Tataru Mukleram Laga New York da Adum Lakrabani Sahi Mari Helakle Mayum Manipur da Sutok Toki Daba Mayum Manipur da Sutok Tolaki Daba Adu Gimaram Sulay Mahak US Yadagi India da Lak Pagi flight schedule sing Adugim Marakta Karam Karamba Airport das Tawika Haibaki Akupa Marol Kari Matakangde New York dagi asumna taglai Mumbai dagi Impal Pawagi di domestic connecting flight amada paiba tare madugi marola magi ticket to the pankrabani okay ticket chu issue tawraga chap manarabani tawadabu Mumbai gi counter dagi anova boarding card collect tawgadabani nongalamdai dagi New York ki tai tok tawrakpado ahing chupa ama pairaki nongan bagi Numit yung mamang Germany gi Frankfurt tai aduda pungkai amarom palam laga amuk pairak paduna Mumbai da yu mamlingay da tunglaki Mumbai da pung ani khara hena potha laga yung mata amuk pairak paduna Kolkata gi Netaji Subhasan na international airport soklam laga nungtil pung ani makai da Impal airport da tunglare flight to da low kiba matam nong amaga makai do lisang sitna aircraft da Pamna Thajagi Wakalda Luptuna Laki Bani Oi Gadra Oi Roidra Oi Ragana Kamdoba Oi Gatobo Oi Ragana Punchi Mahayale Maike Kaya the Choikiba Paikiba Yaurabasu Noai Baning Batumba Punchi Amadi Choi Dana Oigani Asumna Ware Blorei Oigat Oi Dragana Kamdoba Masikalu Bada Kanki Kirei Adum Dokra Gadi Nang kari amu oyhoni khangde punchi supa pita duna len bataga dawribra mainung da kuina igluraba chamthoklaba arumba nungjao oma thaba manung da phumduna dum hingba taga dawribra ngaiko sakhangna bata mangai asangba wari amatasu sanadri wakalna ayona dugluna ga khanjil lagli baduna karigino khanda bangamde aingonda kainoma phauri Mapu hek ubada karino haipam khangdaba ama ingonda phauki ma sibu aikoi irakta sayon oina pogla rabi lairembi ama oiridra asumna su khanki langam thangam dana aigi thamoi da phauki ma se aigi da makta poglakpani korona makhata na thajabu naina rei maha hiram khuding makta ta ha daba ingna chikna hingba pamjabi ama choidna oigani jarang na bagumba Makelang bagumba di kaya hinajadabi ama susoidana oirangani nungsina bagi uhul itil sukyaw yawde haibadi yaroi mahaki meng laeng wangang sangang mikaula ko dagi khara makai aina uriba asilangani haiba thajade loiba nai kide korogi wakal ithak ipom tuna mayum yawning bagi kau kanna langki adubu thajagi maramda khanduna leibaduna ama summaduna pirakpa Langtang na bagi poroi duna magi thamoi pungning thau silan duna thamki hojig Impal airport ta tagadore passenger sing seat belt phajan biro haina lautoro padagi di hojig ki akoi bagi taibang da hanjilaki magi phampam thongnau degi makha da yeng tharui mana nuksija khaba matam maram donggi kangchup singkhong dagi lampen bata na sandokriba phajakraba lamhang achobadu urubada Mabungning da thuk lao ba nusi bagi tujung ba phauki mabungning nusi dak bagi iput amasu chenchil laki corona makeup tholok pa dasu mamli tomble hogatuna mamit mamai ta thoklu bagi asot pa deitholi ngai da popi mama na cha sa bakap ama pusilai aduga hairei na hoi nanau nupa angau baduna Nahoy nanaw ki nupa angaw baduna lang bana kaka ang tayenge
ai kaka yengninge haidana amuk toiba ningai yamna torambani ngai ko nangi kaka se ngarang degi America degi aeroplane na pairakbani yang wari hai ngai hak tumja gi chanoba haidana themna baga sangdi ibungo ado ai kaka yengninge adum taw aduda leirambane ai na kanaroi ada nasan lai jada nabungse na hata potha jaki sanu se sigin ningai jaw se angta swaida puthokro haidana pon khrabani nusigreda hoine aina dilli chalamdai da tha sujal hayo rabani ne ai di bha puitau taw dinga sai na changlakpa di udena o school chatpa hore ngasai ti ma school dagi halakta ngairi tarawa laga tum thaki bada ngairi isa hobalakpagi makol tadana imana saba kuchalla ibasini isa hobalakpagi makol tadana imana saba kuchalla ibasini engdinga da thatu use hairam laga thokre korau thakna thajagi wakal khanba mu horakle ngasai tum thadringa da phone tawsira khalambani hek theng laba hek thung labaga phone tawsilubado charang na ba pamjadabi mana hinaroidra khanduna tokibani hoi nungthil pobo ka oisilakle aisu jet lag ki chokthari kore nungdang wairam da tawrage khalaga tokibani phone tawge khalubaga khanjana na amu hekta phaurakli karigumba ona taina baromda chakhrabadi kamdauba hoida ai nupa natro nupa na bo asu panthok chamba hona deda haina khalladuna magi thabak supong ka macha du da changkhre table chokri magi khulai sing mapam chana lengdana leiramri kuina chungdo pida bagi uful khara di thanglamre airport tagi mayum taba lambi da india gi sim card ama magi mobile da haptin khrabani mobile paikhatuna thajagi number namle thajado ayolana pirakpa cheri bambi khara ama thajalubagi makut pacha hamdo tuna magi kagi thongnau thingjinduna phamthabata pangai phone paikhatli number du kanai no khangde mit ming tholakte hello corona hawi aine corona sina karamba number no sina india gi number india gi kadawai de gi no tore isibo yamna nakna leire yumdagi ne ai ngasi imphal da thunglare thajagi thamoi puning amadi hachang mathum marang hawi haima thajade ai thaja yamna uninge hojiklo unaningbai hairabadi hojima heto unaningbani adu khudong chagadro yabudi yaye ekoi da la asu adum yaye thaja mikub ama khali thanta la agadi ekoi yungi mi singna kari khan khidra khangde ada mi atai lakminaragana wari sanaba nungai gadra aduna ni khalami se adu erabadi hayeng unarsi yagadro yaye hayeng nungtin class amatang lei college da soi tawramaga hainaram laga thokpa yani unaraba matungda mu college da class loba sangu tradi nungai raroi soi tawramaga thorakpado pung kaya mukta yagadage mafam mama haibiro pung tara makhaida ai yorake korong mikub ama khalaga hairei phare ai pung tara minute tara mangada loba la age kari college da no leiri basibo ai adum la chage mina kari ngangna kini chumine duchu korong hatang amukhali ama ai pakora cha da bayamna ai pakora cha da bayamna kuire pakora cha ninga nahanwai ekoi kambuna itattatana pakora cha pham ama ulpok da leire maming na cha pakora koba aduda ngairamage yamna luna nanba restaurant kumbadi nate maitai fast food center kumbani yamna chamot chudana baka sunnate hainaroidra yaye aisu adugumba mafamna hena pamjai azapochu adugumba na hena hawi adudi tara makhaida uripoklomda flyover makongda ngairamage hoi thaja scooter ama thauraga ningthi jana keraga lai thajabu ubada poro dukhyau chungi thajana lakpa maike romda pungan ngan phoklapa gum chu uri thajana lakpa maike do pungan ngan phoklapa gum chu uri America gi hotel mira bisada unakhi badudagi ngachina saruk jama phajaba hengalakpa gum phauri
Corona lambi chidai dagi lambi romda khara chathok laga makhut thangatuna khami skuda do corona ma inge hai thajana ma injage yani hai corona nampu macha ma sijina duna thaja dagi mulap tawraga mana oina ile scooter gi handle thaja gi makuta gi corona munna bo hatna da sabi sanau gi hakjang ani amaga mikub amarom hakeng nana naksinaki ani magdana hamuki mapok da phau kiba man bakarino khangdaba yamna thapna phaurakpa amana amabu chingsinna bagi hakjang gi inil phauhanki saka pakora gi sang macha du da sangminarei Tanjadu da mi ayamba magi no magi thau pangthokpa honarakpagi matam oibana acha athaki sangdo mi isin chilamde changpham dagidi khara changsinba aduga chaksang dagidi khara thaptok lap tawpa paglam na patebal amaga khoi ani mayukna na phaminari counter da phamli bi miyai jalabi nupi amana thajabu koroshu Tana bahari karino ngachidi aikoi hotel sidi karino ngachidi aikoi hotel sida masak phajaba pakhang amaga masak phajabi leisabi amaga changminare sidi ibungo koro nangbu kadai dano America dara kaino leikre habadaine ang ine chuti thoklakliba corona thaja khangnanaba tai aikoi gi ine singni hawjik uripokta ongaba Manina ine pakora hana manida ine pakora hana view chana kona hai ibe mase masang matau yamna phajaye mi aso pathabaka su toromdo mali kari thabak pai bage ibe ma cha pakora ki ine duna hanglakpani hayeng kadi imana pawachi soida na imada pawachi soida na yorlani koro adum makhangi ojaweni ine thajai kai rap tawraba su chumna dumak khumai School college lai bima DM college dani ine is phajareda masakne is phareda masakne matawne pele ine ti asini dana laibang na tamba haise aikoi koro su kari mata hewa tabani masak matawna sangkoliba wang chau badasu larik lai su dasu afaba ngakta animak laibak phakreda ngasigi ja pakora se paisa hena hapagumta tare corona nakan deki bol munanaba khonarei paisa ka pamjade bungo ine na nusidana solibani koro bol munbangam khide ine dunadi ta danaba thaja na konjel nemtharaga koro da paumilei adumaina karigi haruri bano koro su konjel nemthana khumi hayeng ka de khoi ma da pausi yor aduini mai thongdi khara ngangsilap nongmi tawdana thajana harauna hai adudi yamna phabai wani kaino thajagi mai thong ngangsilakliba duda harau tayambagi mami amasu taribado urubada singjaugi angamba athaktagi singjum lai jana mapo marei chauna isel yangna chentharaktuna makhada leiriba longnungda tarakpa isel ani duda itinabagi harau mathoi kabagi thak ipom Horakpagumna korogi thamoy nungda ihaurakli magi thamoy mathum marang amana chumjilakli thajana adudi yam phabai wani kaino hairakli baw haiduna chu magi thamoy pukning bu thobat pirakpagi achoba pangal leiraba ngaklo amana thobat pirakpani nungsiba manam chelaba leihi kokthakdagi thitharakpagumna phauki naksinna na phaminarabanina nakna urabaduda nakna urabaduda corona masimas tu khalai thaja sita seng no onthona changkhona phajai thamoy su pungning su asoi ba amata yaudana phajaba ngakta uri corona thamoy ja mikup ama asumna harau mathoi kari ngai thaja gi thamoy da su ikai nung siyana bagi po mama tangthak nai dana karakli thamoy nungda thamgadaba wabu mapan phongda ngangthokibadudha magi thamoy pungning hakjang yukhalna khalambado khanghang hangdokhibagum phauri matang chaba tanjada magi leijaba pumba korauda pigani haibadudi na ana khanba hokrabani adubu karigino ngasi ngamdabadawna langam phangam hogdaba magi thamoy mapi thongdaba makai uthokriba asini thajana khalakpa
Sabi sanau anima makoy anigi taibang atiada ayuk angan bada korona khongdoi raklatuna singkai laim bida mangal pirak pagumna chuma yai chen ba malem ama urak pagum ngasi urakliba punsi saktam ama di tungda lakadaba punsi gi mangda tingthok rakadaba punsi lambi kaya aduga magi taibang na kari oirakadoriba asikumlaba wakal ibakta taw duna lady ayag atenba matam machet ama khaktani cha ka pakora gi ine du su sabi sanau anigi achik arongi wari suba suna ba ho khamale khan bagi mathauda puning changkhe mekuba ama ni makoi anigi akoi bada chaple phre makol amatta thokidre hauji taibangda makeup thoklakpa thajana hali maithong ngangsinba hanjendri maithong na khajik luktarap Minna korau da chaga da bo makai yeng ludana hairei kaino adu munna yeng duna lei dubo hauji makse thaja si amna phajabadu yengami bani ai photo amata lahong ningkreda photo amata namge mina kari haina kini namge ai chu ko na tanja chaba pham chaba amada nam tanja sida pakora putholak duna table da thamlei ine duna macha makna puthok laki aduga sanau nungai ba nusi ba wari ngakta sanau hairam laga chatki korong ngai haksang tuminna lei khalei masak su yamna phajabi thamon chu sengba yaba makai seng labi awat ba haiba du machet amata leitrabi nujawi bi mahak chibu aigi ne haiba kaidongai ngamaka doino oibu oigadori jana nujamana phajariba mata siga cheliba magun mata siga aigi khuna lamba phangani haibase thajaba ingam ngamdri aigi punchi sida thajabu phangdrabati ai kari oihongni ai khangde thajada khanghai hairei aigi punchi da thajabu aigi oiba phangani haibase thajaba ingam ngamdri kari gino hauji sho dum oiri sidi thajana iha hadana kumlai ai thajabu yamna nungsi yamna pamujai thajagi machindagi thamoigi oiba wa amata sutadri ai dinga saina hai khra dudi thajana hairiba do koro khangdaba nate du hange yauna hanglai kari hai khre ai di ta haude na kari haina ka jau ko gadau no su khangde ai achum haina to nam hai to duna leire ming adung ko ro su yai tamo ko ro su yai ke dorage khare tamo ko rage asai tamona tamo hogi imada hayeng hanse ka dinga chi pau chi ora ani haina haki badanya aduna aina aduri yamna parabani haina kungkidana aduna aigi loina haikrabane aduna sumnagi wari sana bada sum sonbani dana chaba atabi wa oina di haidri dana korona thuna amaga loina na taksilei pare yamna daninga di hairage aidi tamose aina yamna nungsi janingba yamna pamjaba nupa haibado nahana oikrabane kajorage nungsi ningba khakta nungdi nungsi driba yamna nungsi yamna pamjai yarabra thank you Thaja thank you so much ai ngasi mu nungai ba leitre ai gi punchi da sumaina nungai ba mukta thokidri tungda su thorakani Thaja de hena nungai ga to numit yamna lakini da ana haina khanmina se tamo hena nungai gadaba numit yamna lakini haina khanmina se tamo chumine Thaja se sak phajaba khaktagi pamjaru bana nungsiruba chunatre Thajana haidoro ko wa chu nungsiba phajaba chumba ngakta ai chu thank you haige ado tamon ai nungsiba khara khakja khige khanjaram bani ado ai chu tamo chu nungsiba se haktang sida chum henjelpa ama tawri sida loire matang asida ngasigi akoigi episode mari suba Thaja Chanu novel asi loisinjarage ngasigi chapter asida Manipur gi politics ki matang da reference piba adagi Thajaga koroga unaraga moise dating phase horakpagi yamna romantic oiba
area amani aduga masida yamna nungsina novel si patharakpa kanda thajagi mama amana iba kaubru ching thangjing ching siroi ching haiba ama reference tawkibasi reality da akoigi author Dr.Jodha Chandra Sanasam ibiramba lyrics ni ado ngasi masamakna sakpiraga thambiramba lyrics asi akoina mana ngasigi episode sida akoina refer tawramba sida ningsingba oina akoi loisilakpada thadokjarake yengbiriba pumnamakpu khurumjari aduga every Thursday da akoina anauba release tawbasi finding the voice ki page amadi YouTube channel da live thadokjagani aduga adomna masigi novel asi full oina mathang taning ba anytime taning ba laibakanda libraryofmanipur.com da chatpiraga hujiki screen da ubiriba Thaja Chanu gi page asida chatpiraga di magi akoina release tawkraba audio book chapter singsi tabi bagi khudong chaba leibigani novel asibu pabiriba oja Saroj Nalini Khomdrambu hanna khurumjari mahakna pabirisi akoigi damakta volunteer oina chongthokpiraga pathokpirakpani akoi mayamna pabada Manipur ki literature si Manipur dagi mapanda laikhiba Bengali script pabada waba pabada haitraba adubu Manipuri Maitailon language asi amna nungsiba adugumba audience ki tamakta specially audiobook ki release asi tawjarakpani aduna oja Saroj Nalini Khomdram na pabidana khoi meyam tamina ba phangbagi hanna thagachari aduga yengbiriba pumnamakna akoigi audiobook archive tawba akoigi Manipuri literature gi phazaraba book meyam si archive tawbagi initiative si chathajarakpasida Library of Manipur ki members hoidana oibiyu aduga adomna episode ama ani adomna ngamba sponsor tawbi yu haina nizari masida lakpa funding sina akoigi team gi recording editing si gi tawbada thada jagani aduga madu oiragadi akoina novel hena audio release tawba ngamjarakani haina ningsingjari matang asida ngasagi mathangi Thursday da soidana muk tune in tawbirau India time 6 pm da akoina dum audio book release si mathang chathajarakani akoi hujik chapter taruk phau pajakre aduk episode mari episode amamam da pung amamam amaina sajabani masi tabiba aduga Manipuri literature bu nuksibibagi damakta thagachari aroibada ngasagi refer tawbi kiba isai mayek asi novel si da refer tawbirambani reality da masi Dr.Jodha Chandra Sanasam masamangna ibiramakanda masamangna su sakpirambagi footage asi share tawjaraga ngasigi damakta di loisinjarage Cool.
Suwana momono tuna juko tampaku yauru silau Parva suwana momono tuna juko tampaku yauru silau Kushangana jasi hoy bulau nasi Kuga koda lalu silau Kuga koda lalu silau Cầu ru chinh thang chinh chinh si rồi chinh Ấy khôi bu câu ri khút làm tôi nơ Ấy khôi bu câu ri khút làm tôi nơ Cầu ru chinh thang chinh chinh si rồi chinh Câu ri khôn làm tôi nở Câu ru chinh